Kurumjari, ISTV ki pau miyeng tabir ba pum namak pu taram noksari ahan ba tamaru ba pau. Tongan ba lalo luf singi miyoi tarani thoi kulai ga loina na sarkar da changjakre. Niyom gi wangda PDS ki polam sing yolamba amadi lairamba miyoi sing dandi pinaba cabinet warip lokre. Amadi border fencing matang da miyam hup na kongjang sang sin minara si haina amuko gi president Dr. Y Mani Kumanna apil tokre. Pau sandung na pijari. Tongan ba lalo luf prepak pro KYKL prepak PLA UNLF amadi KCP lamnyam na kumangi punna keder tarani thoi khulai ga kona ngasi sarkar da changjakre. Chief Minister ki Secretary ta pangthoki bathorom asida Chief Minister Okram Ibobi, Home Minister Gaikhangam, MLA N Biren, MLA N Mangibabu, Deputy Speaker Fresu Simre amadi Police amadi Civil gi bakok thongba official kya na sarga ki. Kulai thadoktuna changjarakhraba sing manungda prepak pro gi mioi taruk ki manungda Senior Publicity Officer Iboyama Elias Bobby Mangang Yauri. Surrender tawbaduda lalo lufsing asina 9mm pistol ani hand grenade mapan AK-47 rifle ani amadi IED ani yauna nomai maru kya loinaraki tharunga mari lainana Chief Minister Okrami Bobin hai kibada kulai thadok tuna changjarak laba miyo singi damakta sarkar asina chapchana makhoi gi yai fatharangi thabak sing paikhat kani makata na phongdo kibada Bharat Sarkar amadi Manipur Sarkar na hingsa gi thabak pamde kulai paiba singa wari sanaduna lamdam masila santi purakpa pami haike भारत सरकार का कोई कुशम नरगा है बतारे भारत सरकार का न कोई करीनो कोई न तौबयाबा न कोई सिक्योर होइबा न कोई सेफ होइगदबा मफम न सिंगबा न कोई रिहेबिलिटेशन की कोई हम सीरियसली स्टेट गवर्नमेंट का और इंडिया गवर्नमेंट का सुई कोई हम न खनरी बनी और न कोई पुनमक नसीदगी होना कोई स्टेट गवर्नमेंट का है बतारे कुशम नरना कोई मणिपुर से यामना शांति लेबा अदुगो चाखटबा यामना एडवांस होइबा अदुगो मणिपुर अमा ओइननबा कोई होना मिनसी Deputy Chief Minister Gaikhangam na phongdo khibeda khulai paiduna lal horuba singna man stream da lagliba si Manipur gi hauzik laidiba laiba ki phibam khangna chaukhut lamjen da yawba lakpani haina lawi sarkar da surrender tawraklaba cadre singna pamdaba thodok sing kariguba matamda sathaba thengnai adugumba thodok sing adu thoktanaba honabiu haike थोखरबा खोंसेट असिदा पुरकबा लंबेन असिदा तिंगना लाबा पामी हजबनी मसिदा अतै तै निंहन बलेक्तना कोइ चेन सेंगना थमोय सेंगना कोइ वन्स लेपखिबा फिरेप अदो लेंगरा मांगदा सखलक्तना कोइ समाज अफब समाज सेमदनाबा एबाक से हेना अफबलेबा हेना सखतलेबा अदु उनिनबा दिमक्ता कोइ चौबा कंट्रीब्यूशन बिहनिंगी हाइनिंगी How give instant Kerala, Su Makadre, but can they do that with the select of homecoming at any condition that Sanapamia? Whenever I blame to Javanati, I don't Masidakra, Kitan, I couldn't tab the Kanuai tobacco information Katabumas, Masigus, activity in Hazening, a Sigumas, Tokanaba, Masi, Langbir, Pasinausi, the honor beginning, sit the Tazas of the lake. Manipur Sarkar na anoba khongthang ama oina praja sing da cheng amasung sini sing mapung phana phangana ba pandam da niyom gi wangmada PDS ke polam yolamba amadi lairamba musing dandi pigadori ngarang si minister yauna pangthokpa state cabinet mifam na hiramasgi matang da haksin na lawbaga loinana warib lawkre mara laiba musing tha taret jail la thamba yauna fine toba wafam yauri ngarang cabinet mifam na Manipur da laiba tongan ba engineering department sing IFCD PICD amadi electricity department na chingbagi SO grade 1 amadi grade 2 chani gi mathakta launana ba warib lawkre hairiba SO sing asi MPSC gi khuthang da niyom chumna lawgani hari amarom da Manipur sarkar gi makha da laiba tongan ba adok karmachari sing regular tahanna ba wafam khanakre Border fencing ki matang da miyam hubna kongjang sangsin minarasi haina amuko gi president Dr. Y Mani Kumanna apil tawkre wapamasi hauzik indo Myanmar gi fencing sathariba sigi matang da amuko na sindu ngarang kwa kaithel gi mission compound da leiba Bible Training Institute pangthokiba nomai oiba kananena ba mifam da makna phongdokibani mifam aduda amuko gi General Secretary NC Madhuchandra Advisor KT Rahman
Myanmar border fading the Kundariba Kulgi Lutingba Kya Amadi Kuki Inpi Manipur Amadi United NGO Mission Manipur ki Lutingba Kya Su Sarugya Ki Kanane Nava Mifamaduda moderator Oikiba social activist Dr. Danavir Lystamna border fencing oigera karigumba issue ama oigera Manipur gilam sukmang mang bayaroi Manipur da kunda minariba selinau singa ngamkhai gi matang da singnarak pagi matang da akan makhongjang kya sangsin minasi haiki Manipur gi ngamkhai Manipur gilam na una bokhona bada osilaiba ramagi fencing kama oina laiba issue sida amukona any group na Manipur gi korpoda ikoi full heartedly sama mateng pandemi yabasi agoi snoda losere Border fencing na sokhalagadaba Laima Sel Singsang Development Association gi Secretary K Nausingna Jawaharlal Nehru na Prime Minister oidinge matamda Manipur gi chaurba lam sarukama mangan khrabani hojik amuk hana Manipur domda sangsilaktuna sambal khariba asi yaningde karigma sambal khaba tarabasu chapchaba border area da khagadabani haiki Maharashtra की मतमदा Prime Minister Jawaharlal Nehru की मतमदा मांग की बल्लम सिंधु सो एकोई मणिपुर की लमनी अदुबो मुझे नौहोना बोंड्री की मतंग सिदा अमका अदुदे हेन्ना अमका एकोई मणिपुर सिदा चंगसिलगा मोइना बॉर्डर साखनी हाइसे साबा हौरी से मसे याम नुंगाइते सागे हाइबतार दे हान्न की मागे ओरिजिनल लमदुदा ओरिजिनल प्लेस टुदा नुंयुंग ब मफमदुदा साबिसनु हाइसे ए कुसी थमनी Amukogi President Mani Kumanna Manipur gi ngamkhai kannanaba honabada amukona chama mayong yaduna lepkani border fencing asi lebak ani gi oiba ngamkhai da khagadaba maramna international level da pukhatuna kanagadabani karigumba praja gi apamba gi mayokta sarkar na namduna thabak chatharaklabadi miyam gi oiba akanba iho hogani yawusda lamdam sigi praja khudimakna sarugya bi haina appeal tawki entire people of the entire section of the people seeking active involvement ama ekoi leminarga akan ba pressure ama authority wariba boundary gi authority wariba mai kai da akan pressure bi na bugen ba orang ama step ama ni haina okay adu le na ekoi issue sida ekoi tuan community ama individual ne chapi adam ni na like back over national issue with na national level national level da pokar da bagi koi step ama han step ama ne Ngasi Central Bank of India Imphal branch na tagel da laiba National Institute of Technology Manipur NIT da ambulance ma kusinna kre Tarumadu da NIT ke officer kyasu sarugya ke tungda pangthok pathoram da NIT ke director Dr. S Birendra SBI Guwahati ke general manager PK Mohanty amadi regional manager SD Srinivasan su sarugya ke Bank Sigi PK Mohanty amadi SD Srinivasan na phongdokhibada nationalized bank asina Bharat ki manungda khwaidagi branch laiba anisuba branch bank amani masida miyam gi yaifana ba tongan ba scheme kya leiri scheme sing asi miyam na launa na ba hona ba mateng pangna ba bank asina sem sari haiki mairoi amadi staff sing gi tongan ba chakot thorang ge thabak sing bank asida lei haina phongdokhi Director Birendra na Bharat ta yamna leadaba bank asina miyam gi yaifana ba scheme kya paikhat pada nungai ba phongdokhi bank asida fund kya deposit tawduna hairiba thabak sing asi paikhat pa yauri ngasi ambulance sama institute asida pirak pada thagat pa form boga loidana tagel da leiriba NIT complex ta Central Bank of India gi branch office sama atubu matam da thamlagani haike We have been dealing with CBI, will continue to deal with CBI in future also, and I in fact make a commitment today that we'll provide them space facility in our permanent campus as and when it comes up. Oja Singh Numina Lakpada Manipur ki Governor Dr. Asuni Kumar na Yaifa Pauzil Pirakli. Governor ki Pauzil da Oja Singh Numina si India ki President Oiramba Dr. S. Radhakrishnan bu Ningsing dun Pangthokpani. Mak Masa Afauba Oja ama Oirame.
Guru Siksa Parampara dagi Horaglaganga City School College Samadi University ki thakta Mark Puning Singh Bagi Thorum Chatari Adubo Gyan Sandokpagi Lambi di Chap Mane Ozagi Sinfam Haibasi Kwaidagi Puxel Chauba Sinfam ni Haina Marki Pauzala Sida Singh Taragli Oza Singh na Tungi Apaba Kunai Puraknaba Honoriba Si Pugning Thogotpam Thui Numit Asana Lakpada Oza Singh na Mathau de Hen Pugning Changba Amasung Hen na Katopangamba Oirasanu Hairi Paumi amadi hawker singda aki akhang pirak pagi thong bu yaning da phongdok tuna ngarang paumis na kaisam pata no magi sintha lep tuna wakan mipam chatakre amjuna sinduna pangthoki bu wakan mipam aduda amjugi president W Samjai editor sing paumi amadi pausi yenthokliba hawker singi mute kyana sarga ki mathok tawjari ba paumi singda apan ba pibiganu santi laina thabak tawba yahan biu haiba warol sing placard singda iki All Manipur Working Journalists Union Amjugi President Wang Khemsa Samjaina asigum mathong asi matungda amukana tawbidana ba mari lenaba singi pungning singsinki no focus the power da when the company oxy the tobu ya no ki la pa tu lagi de pada min mari ni ko ni ma ko ma ka tu ko da bida ba ngara ti ha ni na matung da sukum ba ko pa oxy se ko je la kanda Meski mungkin tampak sendiri apa, bayang tu mungkin tu, mana tampak ini bomba, tahu macam apa, ini bomba jalan ni, kita masih kita tahu dah, kita tuan bah, NGO sih, sebenarnya suatu bayar sih, mana lah, apa menurut kakak rasa, kung bina, ni yang suku kami satu sangat kata, media bu, dah mana tampak, demokrasi ni, mana semua kung bina, pun tidak ada tu, itu siapa ada tu lah kata, media ada ni tampak, kita orang tahu lah kata, memang skipa. Asal kita cukup begini ya masih. Kami ini adalah baik ini. Kita mana? Kamu hendak ngasih kita tu sudah di media itu kita kan. Sebenarnya kita apa masuk apa kita apa? Saya masih ayat untuk semua. Handakta Governor Dota Bom Pukaibada Kaisamthong Elang Mamlekai degi Oinam Ranjit amadi Mahaki Loinabi Sayabu Sokan Kiba Thawung adubu yaning da phongdok tuna ngarang Kaisamthong Elang Mamlekai nupi Maira Paibi Marupki Imai Ben Sina Wakan Mipam Chatakre Wakan Mipam aduda Sarugya Kibi Secretary Basantina Phongdorakpada Miam Tinba Mapamda Bom Nang Sinduna Asok Apan Thogan Bagi Thawrok Asi Matungda Amugana Tawbiganu Kanana Karigidamagda Thawung adu Chatakibanu Haibadu Atubu Matamda Sengdok Pino Haiki Aramba sangtai jai susinga tawi pano natraga na ko na chinari ba ko men tawi bra ha su chinga ba le panjang yang bi kuninda ji ji aduna aseng bam tang di khani ma si di aseng malangang jinam tang di khani aduna ja chinga chinga tawi ka ba le ga chinga dro Mi Faraga Sel Tali Haiba UPRF ke Mioy ani Lilong Police Commando Lilong Police Samadi Nimfu Suba Assam Rifles ke Apunba Kutpu Mana Faraga Lilong Police da Paumi Sing Mamang na Puthokre Mioy Sing adudi Hainong Makong dagi MD Anis Khan Sahi Kun Gamanga Apokpa Leikidraba Abdul Rasid Amadi MD Riyasuddin Sahi Kun Gamari Apokpa MD Abdul Lilong Kali Makong dagi ni Makoy ani dagi 9mm pistol ama kapayariba Maru Mari amadi mobile handset ama phangi Thawal Police ki SDPO Lalboy Haukip na Phongdorakpada UPRF ki Mioy Aniasi Lilong Mairel Khul Kalai Khongamadi Jabok ki Mafam Singda Laide Haiba Pau Phongbadagi Thiba Hombagi Thabak Chatabada Makoy ani Fagat Pangam Khibani Makoy na kidnap Torumba Mioy Anisu Kanbangam Le Haike Makoy ani dudi Palace Compound dagi ke Albert Singh amadi L Nganthoini Haike Mabani si UPRF ki member ui aduga commando Saduna extortion aduga kidnapping ransom binungai kidnapping si hana su tawra activities yam dei ramni quick se case police na Leong police na case so kali investigation chak Pausi amasung electronic media lab tuna miam da ipau fangan da babu yaning da ba phungdok tuna ngasi Kaisampat junction da leiba yumjau lairembi community hall da wakan mipam chatakre wakan mipam aduda lamdam asida leiriba civil society organization singki mihut kya na surga ki ipau gi ningtamada kutingjin bigano ipau fangan da ba laibak thibani khudakta ipau fangalu haibana chingba wahi kya play card sing iki surga ki ba civil society organization amagi luchingba PS Debana Kanaguma singa ipau gi ningtamada kutingjelebasi laibak thibani matungda asigba thodok miyam gi yengduna satabigano ipau gi kangbuna su pau leptuna penda ba phongdokpagi mahuta atoppa khongjang oina changsin biu paumi amsung pau ga mari leinaba singda pirakba kihanba amadi singnaba sing thengnana ba honabada civil society organization singna lepdi haiba kawbigano haina phongdoki
media singna magi mathau tawbidana miyam da I pau yoganna na bapana naba sigum mayam singa si kona biu haiba sigi apesima media gi maikaida amasung mari lena bo authority singda akoi sima thamjari matung da di akoi media si phajana ro na na punga na ba adu gi masu apel tawjaningi aduga media gi kangbu singna su akoi yari makai akoi gi masi khabar si punga bidam miyam da pau yoganna na ba heda pirem do bose masi masu dobi no na sigi apel sima ga akoi thamjari Saukhat Kongthang Apunba Nupi Loop Nambol na tha sigi tang ama masung ani da tongan mapam dagi fagalakba yu liter marfu mai tha duna mangan kre luba sina changsilakba khongjang singda club organization amari mera pa bisna mateng pangbiu haina appeal toragli Senthok leina nga puthokna ba pandamda fishery department na khangalaba beneficiary chama marfudra ni pandanga si nga machinjak amasung nga yokpada changba polam singyan thokre lamfel pata leiba district fishery office to pangthoki ba thormaduda fishery ge commissioner Y Jugindro DFO Imphal West Biramani na chingba official kya na surga ki RKBY ki makha da khangalaba beneficiary sing the polam singa su yan thoki bane tharumga mari lainana Y Jugindro na ngami singna department gi mateng lobi duna nga hen puthokna ba hona bi haina appeal toki makha tana phongnoki bada fishery department asi yamna pikpa department ama oijarba su lamdam sida nga gi puthok watana puthokna ba scheme kya hodok tuna honari state asida nga gi Demand henduna mapal dagi pusilakli ba asi ko kan nabahona ba ngami singi achawa thodang lei haike la yu ko ya si asam na jana ko northern state singje tare le bisi da aya mana tripura chu masin bi ya ko ni anan nga yu ko ya ngalo ko valley da ko sing de adu kari no ko nga sin tingwani yokti yang nadi pami Ningthokong Municipal Council ge Councillor Nipan na BJP Manipur Pradesh ta York pada party se representative sauna ya ba pikre nauna York Club Councillor Singh Taramna o club matung da pangthok ba pau gi mipam da BJP Manipur Pradesh ki president TS sauna Ningthokong Municipal Council da ward taramari lai makoi manung da Congress ki tarugni Independence na Nipane ngasi Councillor asigi Councillor Nipana BJP da Yorkiba asina party asbu hena mapangal kankar hanbada mating oragani haike Ningthokong Municipal Council gi Council tara mai leba watra mai tara mai leba Nipan di BJP gi Councillor dore tara mai leba Ningthokong Municipal Council Nipan na BJP gi namar pare Councillor dore Taruk na Congress dore BJP na ai thon thre si ni Mamang thagi tang kungani panda Bangalore gi Zeti Nagar da leiba Royal English School da security guard oina thabak toba numitta jingnaningai oiba mawung da hatok pikraba moirang pansang laikai deki moirang tem ragu chahi nimfu manga misigi matang da ngasi yaning da phongluk tuna moirang lamkhai da wakat mipam chathakre wakat mipam aduda lamdam adungi maira paibe club amadi ati lup kya na surga ki misi asigi matang da JC ma sem ki bagaloina na chena ba music fagatuna chap chaba ain gi chera pihanna ba mari lena ba singa taksilagani haina surga kiba JC ki music na phondokre Mamang thagi tang kuntrama thogi pause sing yenthokli ba hokor sing da pause yenthok lep kadabani haina ating mathamlakhiba bu yaning da phongdok tuna yaripok kaitel da all yaripok hokor association na wakan mipam chathakre nongju nungsa marak tamiyam gi damakta I pau phangan bagi honariba hokor sing da asiguma aki ekang pokan bagi thodok asi matung da amukana thogan bigano hokor ayambadi pause yonba dagi phanglakpa apikpa sanfam aduna imung manung puri bane pause puba Tingkiba asina awaba kya mayok nare hokor singda atingba thamliba si kom thokpiu haina appeal tawri Seleksida hokor singna miyam da pause yenthokba leplamba adu hayang September ki tang manga dagi mahusagum thabak hauragani hairi All Manipur Working Journalists Union Amju Editors Committee amadi All Manipur Newspaper Sales and Distributor Association gi apun mami pamama pangthokla matungda hokor singi thabak haunaba warip nakhibani hairi wafam asida kanagumba lup amatabu thoksa daba amadi makoi gi mayok de leibagi wafam leite matungda aki tujung pokanduna hokor singbu apanba pibiganu hairi Milal Thawal District ki oiba mitei meke tangkak amatagi diploma fawgi tampham Chawyama Higher Secondary School Thawal da hangdokre tharumasida Milal gi luchingba kya susalga ke Koki Baptist Convention Center Church ki Silver Jubilee ki thoram Diulaland da leiba church asigi compound da ngasi pangthokre tharumaduda church ki luchingba singna tharumapu singoina sarga ke tharumga mari leinana Jubilee Stone amadi Church Stone chingba sing hangdoki
Har fangnadabagi awaba kaya mayok nariba langthawal kendra gi manung sanba Haurebi mayai lekai gi longmi singi damakta ningombam Nilkumar na pirakpa urea bag chama Manipur Pradesh Youth Congress Committee gi khutang diyan thokre Longmi sina fongdorakpada ngasi aniruk suba oina Nilkumar na har pirakpa si longmi sina nuaiba fawi Hiram kya dasu awada pa kya mahakna mating pangi haiki Langthawal Kendra Youth Congress Committee gi secretary Windrona Kendra sigi mapam ayambada har fangnadabagi awaba mayok naringaida matamasida committee na har fanganba amadi atai hiram kyada Nilkumar gi mijeng makhada thabak kya paikhali haiki Karang ithatta lairiba mahiroi singna ising lambida lairik laisu tamba chatpada mayok nariba awaba kya yenglaga SSA gi makhada hi ani kusinna kre tharumasida MLT Mangi Babu DC Jason Simre District Program Manager Elangbam Saitaji Susargya ke MLA na Karang ithat ki yenglaga Primary Health Center ama sanarba mafam sugeng sin ke loinana Karang dagi mayang Imphal lambi faunaba amadi thangdagi na Karang faubagi roadway ama athuba matamna saba horgani haina thajaba piki Amada amadi urup arapti mera paibi apunba joint committee ga punna khusamna duna mayai ka bachinja ki mayok ta miyam gi oiba khanane na ba miphamama arapti mayai laikai irei masanglen da pangthokre mifhama sida urup arapti amadi masigi akoibada makhal khudima ki mayai ka bachinja season na ba amadi lalonba pumthing thingba committee amadi amada na changsilak pa khongjang singda ayet papirak pa khudimak miyam ga khusamna raga thengna ba amadi akang hai ga yauna awareness program pangthokna ba warib lokre Amaronda Kadagi Makada Panthoibi Youth Club Naurem na Kada Naurem Unit ka kusumna duna Nisana Kunai de people say ting amasung masibu ting nabagi Miam gi todang haiba Hiramamba gi matang na kanane na pangthokre Mipamasda Nambol Municipal Council gi Councillor Naurem Mohan Kadagi President in charge Ningthozam Doren Maira Paibi amadi club ki luching makya su sarga ki Tauthong apunba yaifa thorang nupi lup maira paibi amadi Sunshine Youth Club ani ge apunba mifam amana Tauthong area da mayai ka bani sa yonba chaba jar sanaba kudakta tingnana ba warib lokre Chayol ama chumna chatharakliba National Nutrition Week ki sarukama oina ICDS project howal Social Welfare Department amasung Mobile Community Food and Nutrition Unit singa mathangna sinduna KM Blooming Higher Secondary School Khanga Bokta Thorum Pangthokre Thorumasida School gi Founder Secretary KS Manager Principal NG Amuchau Amadi Tuan ba Mari Lenaba Official Kiana Surga ke Combined Force na Pripak Pro gi mioi ama bom gi machak kaya galoina na fare hari Police tagi phangba pau gi matungina Senapati District ki Sonpizang area da lalawasina bom gi machak kaya galoina na Imphal Dimapur lambida pokhai hanaba thorang tore haiba akak naba pau mafangmadagi ngasi ayu anganbada nimfum da suba Assam Rifles Imphal West Police Commando amasung Senapati Police ki apunba kangbu amana mafamadu koisinduna tibu humbagi thabak chathabada miyoi ama faki ani na mafamadu dagi nanthok tuna sen kre hari fagalaba miyoi adude Khalib Haukip sai kuntra apok palai kedraba Hengkong Sonpi Zardagini Mangondagi kilo ama makhairom gi bom gi machak amadi wire meter yankhirom fagale hari Manipur da nupi singi mayokta satari bamiot minai kya asi tingnana wagi pandam da All Manipur Women's Voluntary Association nangarang street corner meeting amadi wall poster campaign ama more kaithel da pangthokre street corner meeting adu mafam khara lep da matung da makhata na wall poster campaign adu makhata na chathaki gani hari Peacemaker Artists Association Haudorokpadagi Lamjing Lamtak Pirakiba Virgin Gangombana Laikidabada Association Asina Awaba Fongdorgli Tangpokpidagi Tamelong Fawgi Lambi Paktokpagi Tabak Loisin Dabana Patba Paisinba Amadi landslide ki lekhum leidang na maramoiduna miyamna lambi sathok sasin tawada khudong chadabakya mayokna hale lambi asida thabak suriba contractors singa September 9 fawgi manungda darkar laiba sinmi amadi kuchukulai sing thamduna thabak haunana ba GPRM amadi NSN Jelarong region na thangalakli Manipur Pradesh Mahila Congress Manipur gi nauna thaupugadaba Vice President taruk yauna member kuntra taru khankre nauna khalaba member sing MPCC की Vice President S. Aso, Mahila Congress की President R.K. Ranisnana Tarana Okre. S. Aso wana party asi की मखोंग दगी होना थक्सी खासी लाइबा थबक फजना तोबा party ने party asi हेना चाउथोना बा होना बड़ा पुक्सल खोजल तिनना अमत ओइबा वखलोन द चमिनबा मथौताई हाइके
Pazana Teneriba, being the Polo Singato, Hoy La Kana with leaders in the October. But my Torkanda, how Chik Pazasina, and how given how ray, La Catar was a Puna, collective decision of Puna, on Trop in the Davaya, I have say, Nasi, I don't know, Minasiki, and the Pibira Basu, and again, Nasi, La Piota, Puna, on Tantanam in the Hena Pazon, Moga, on Trop in the sea. Mahila Congress ki President RK Ranisnana, Nauna Taupuraba members in Tawai Haksang Yauna Party Damak Tabak Dominanaba Apil Toki. Rajniti Habasidi, collective work is not individual work. I don't think I do what I from the Tabakani, I don't know if I need one pomnanosi, Puna Chanjalaga, I adu oina, I adu oina, Hype Wakan, Hadu Piraga, Amat Toina, Manipur Mahila Congress Committee CD, May Hoina, Adu Kibati, Konga Bina, Hype Wakan, the Manjani. Mahut Sinba Ozasina, Mahiroi Sing Takpi Tambiramba, Desamna School Yangsin Bagi Kongchita, Tenare, Tabal District Kangabo Government Primary School Yangsin Bada School Sida, SSA ki Oza Obi Amagi Mahuta, Maki Nupagi Manau Nupana, Mahut Silamba, Primary Oza Amagi Mahuta, Atopa Miu Amana, Puramba Tenaki, Hiram Sigamari Lenana, Desamgi Secretary General, Arambam Toito in a Paumisunda, Haikibada, School Yangsin the Ladiba Education Department Gis Jet Yo Sing, officials in the School Yangsin Bagi Mahuta, Iskim Mamadi, Tika the Ngau Duna Lady, Ozasina Makoi Musel Gimarata, Aswebaka Ladabasu, Kankana Duna Lady, Masina, Sarkargi School Sing, Sitaranga Bagimarama Ore, Hiramasida, Sarkargi Marile Navasina, Chapsana, Exon Local View, Amadi, Yangsin View Haina, Apil Toki. The same Ozagi from the Palm, Targa, the Amazon Webab, Palmaga, the Amazon Wayakalagadi, Masagi Mato, Nahai Tarekon. Masakang na tawbiyo, education minister na zo, amadi lariba government na zo, education na kara importance pipiraga, high riba problem na singa se, masi yangsan bam toye mazu yangsan biwa ko bom tuma, desam site ki apil, aroi bida apil tau sege loina na, akwai babang na soy riba wazani si, matang da kari gumba, ahan bagi wena kari gumba matang da soy agati, high riba wazawi bagi poda masi tawbiraga nu, high bom tuma, desam site ki thamjari aitar. Naurem Nausa Sahitara Mari, Apoki Ming Santi, Langol Gambilla Zone 4 de Nupamachasi, Harpada Chenaba Mio, Lamfel Pulisna, Fare, Tauduxi the Chenariba Mio Edudi, Nupamasa Sibu Mayum the Kotokiba, Ningtosum James Sahitara Taret, Apokumar, Lafupa Teradagi Hosina Langol Gambillas, Zone 4 de Labor, Nupamachasini, Mark Juvenile Home the Tamcre. Thong Manaba Mahiroi Kunaya Masiam Lasi Hyper Pandam the case and a Sataraka Kongjangi Manumsana, Board Amani Councilna, Sakang the Bamahi Sang Amana, Aran Bamonda, Mahiroi Komjin Duna Sandan Pam Otopa Yaroi Haina, Lauduna Lagla Tabak Amabusakang Duna, Board Kimaiki, Kongtang Ama local Pabu, case and a Tagat Pondoragli. Council Gimaiki Su Sakang the Bamahi Sang Amatada, exam Tabayan Bigano, Mama Pa Oibusinasu, Board Council Sakanga, Mahi Sang Kaktada, Machasim Butaman Biu Hari. Amarunda Manipurda. CBSC ki makhada leriba higher secondary singi marakta bhai tambagi mingda business tawgi thawong kya chataba student union of kanglai pakna thengnare hari gari makhala kaida leiba Ram Krishna higher secondary school da bhai tambagi mingda sendong yamna tanba school ma oiramle hari school asina maram chada mahiru singi yamna sanfam kya laure amarom da school asigi founders oiriba principal na oza pumnamak tan thoropatigi oza sina hangba coaching center amana Galaxy School Haiduna class to Wahopada Hanagi, School Mahiro Sing Ayamba, Sangsila Pergi School Anigi Marakta Mungna Bakia, Toraktuna, Mahiro Amadi Mama passing Awaba, Mayok Nari, Pumnumagasi Yanglaka School Anisi Makatana, Ranta Wiyaru Haina, Kangalagli, Hausak Sanabagi Pau, Lobis. Sanabagi Pau Pizari. Manipur MSR Taekwondo Association Sinduna Kumalam Park Indoor Stadium the Satrakba Start Level Karate Do Championship na Silusin Kre. Championship Silusin Bagi Torumda Manipur MSR Karate Association Gis Chairman Su Oriba Manipur MSR Boxing Association Gis Secretary Koibi Salam Sai NRC Imphal Gi Director Suvas Basumatri Amadi Manipur Golf Association Gis Secretary Kaisam Indrajit Susaruga Ki Nasi Sanakiba Sub Junior Amadi Senior Gi Category da Pangtokiba Championship Atuda Gold Medal Fangraba Sanaroi Singaduri minus 40 kg Gi Nipi Machagi da KS Thoibi minus 47 da Y Mirabai plus 54 da L Sanatombi Sahitara Taruk Makagi L Sofia Nupamachagi Kanglupta minus 47 Gi Kanglupta M Priyokumar minus 52 da
Amir Sahitara Mari Mataki Nupa Machagi Nupi Machagi Kanglupta KS Thoibi -47 Kanglupta Y Mirabai Sahitara Taruk Makagi Kanglupta Nupa Machagi Kanglupta SS Nitesni Mai Paklabasana Roising the Manama Tumpiduna Ikai Kumabotki Pune da Satari Bakuntra Mathurik Suba National Sub Junior Taekwondo Championship da Manipur Macha Sairem Manoj na bronze medal Lorogle Sairem Manoj Masagi Chai Kunga Humdoirum Sure Mahak Sagolban Tera Tombram Lekai Degi Sairem Iboto na Pokpani Sairem Manoj asi Tongan Bat Championship Kia da Hana Manamathum Kia Su Lokre Imphal East District Football Association Sinduna Kumalam Park Artificial Turf Ground Satariba Junior Girls Football Tournament King Sisanakiba Mesta ESU Wankaina NYTSC Okram Sutepu Goal Nippon Sinoda Mighty Bepikre ESU Wankagi Goal Nippon Adu Kasmanina Goal Manga Amadi TS Tendena Goal Ani Aduga Sultana na Goal Amachanki Wapa Wangway na Sinduna Hayang Kumalampak Man Stadium na Sanagado Riba Silong Lazong Football Club Amadi Manipur Arambay 11 gi charity match asigi damagta team animagna sem saba loikre Silong Lazong gi team da tongan ba masak nairaba sanaroi kya yauri Manipur gi hokiba sanaroi manga susar gyari makoi singadudi Milan Subas Boythang amadi Ziboni Amaromda Manipur Arambay 11 asida mamangi Piao the winner Oikiba Manipur gi team player na namna yawa sanaroi singna lamba taunagadori Wafa Wangway na academy ama hangadoriba asiga mari lenana sanagadaba exhibition match asida miyamna yengba laknanaba Wafa gi coach putibana appeal tawrakle tengbang gi boina nungai ga yamna nungai ra ga da football gi kumai asida mayam lakpiu amadi World Cup ama yauriba amadi Korean player yauriba Japanese player yauriba singsina akhoi Manipur gi amukta po ki tribati yaudda champion oidina lakpa aduma team duda kharaga henna afawa player sing hapsel laga semjaba aduma Manipur Arambay 11 team siga sanabada yamna nuai ga dorba match asida mayam lakpiduna akhoi Arambay Manipur Arambay academy ma football academy ma tawjaga doriba asida mateng pangbibo ina mayam matam chan lengbiro amani football gu nungsibiu hana KYKL MDF Namiam Nakihan Bamadi Namduna Sel Kaibalati Haina Loop Asigi General Secretary L. Achobana Fondo Kre Nasi Manipur Press Club Tapang Topa Paumi Singa Unabada Wapumasi Fondo Laduna Makatana Hausik Loop Asina Peace Process the Sangsili Bara Sarkar Amadi Manipur Sarkar Yauna Memorandum of Understanding signed Tonaduna Lading a Cherekasidan Si Fawa Miam the Gisel Kaibalate Mipa Mipun Tobalate Loop Asigi Ming Season Aduna Mioikiada Aki Akang Piba Amadi Sel Kaibagi Pau Fangle Asiguma San Kaigi Tabak Lakumatam the Loop Asigi Finance Secretary Dipakta Contact of you Maki mobile number na 9612623881 ni Haiki Kyoken MDF Kyona Miam the Kanganjaba, Madudi, Kyoken MDF Kyona Sipabuda, Kyoken MDF na India government Amadi, Manipur government Aniga, Sutong Nogadi, Pistok Committee, the organ, Pistok Matunda, Ekoya Miam the Givacha, Kaiba, Namad, Pashalova, Namad, Mipami Punta, Karigumam the late. I will let you later to the Quinta with those late Kaiguma, Miam the Gi, Namad, Pashakaiba, the Malitan, Chimbakaya, Miam the Lak Pataragadi. Kyoken MDF Kyona Masagi Finance Secretary Leji Magi Maming Dipakwa the Finance Secretary Masagi contact number Amazu Makata mentioned mentioned number is that Miyama contact of Viraganda Chumba Karino and Bakaino the Kantok Viraganda Haiba numbers they come to Viroduga Kanato high river problems the is of Tominazi the Miam the Gaquina Pachak High later Pachaka Haiba Miam the Pachak Vegan Kyoken MDF Magati Hajaning. High number is the contact of Viromasi, Finance Secretary Masana, Matambrong to Pagan, 24-hour service term Tanzania. Nasinumagi, Ingasagi Pau, Pizeri. ICR Lamfel Pataki Pangba Paugi Matungina Nasigo Quaidigi Saki Bagicangasi, degree Celsius, Kuntra Dasmik Taru, Quaidigi Imbagicangna, degree Celsius, Kunitoi Dasmik Mari, Nungsiti Yauba, Isingman Ligicang, Ayukta Chada, Merfu Taruk, Nungtildan Chada, Hundra Taruk, Nungzugi Chang, Manga millimeter ne. Aroy with the Maru Bapau, Amukana Pizeri. Tongan Balalo Singimio, Taranitoi, Kulaiga Luina, Sarkada Singjakre. Niyongi Wamada PDS ki polam sing Yolamba Amadi Leramba Musing Dandi Pinaba, Kevin in a Warib Low Cray. Amadi, border fencing Matang the Miam Hubna Kongjang Sangsin Minera Sihaina, Amukogi President Dr. Y Mani Kumana Apil Tokre. Nasiti, ISTV Nabija Pau Matang Sila Lusinjare, Mayang Tabir Bapum Namako Amukana, Kurumsare.
Jara